Kwai punamakpo ahanba maktada MM na taramna okseri. MM Entertain Manipur na ngasi amuk mayamgi damakta puduna laksiribu film asigi Mamigi Lairembi Season 2 film asi chaliba chahi 2025 asigi September gi tang kun mapal asida release tawgadori amadi September gi tang kun thra October gi tang amada MSFDS ta special show oina utkadori film asi romance drama category gi Manipur gi movie amani film asi yamna fazaba yengba matamda adukki matik nungaiba haibadu oigadori season 1 mai pakna mayamna adukki matik pamna yengna khibu film amani aduna handaki season 2 asisu mayamna yengna bagidamak khawrangna ngaina dun leiribani handaki season 2 asisu asukki matik fazaba yengba matamda yamna nungaiba haibadu oigadori film asigi wari amadi film asida artist sing asina tawriba acting adukki matik fazaba haibadu oiri film asigi director Thoiba Soibam film asigi producer na Nauba Kuman Oiri film asigi cinematography na Palin Ningthauja assistant cinematography na Chen Likmaba film asida maruiba saktam langliba singdi James Saikhom Zelis Biju Ningombam Sanjana Roslyn Panthoi Ratna Khetri Mayum Linda Alina Deba Diamond Loya Modubala Ratan Gita Shyamcha Ronaldo Amadi Taton asina singbani film asigi singer na Eigi Maisnam Amadi Pusparani no oiri film asi yamna fazaba mayamna yengna bagidamak khawrangna ngainariba yengna bagidamak sem saduna leinariba film amane film asigi season 1 da mayamna adukki matik pamna yengna khiba mayamna yengba matamda pinba fauna khiba film amane aduna handaki season 2 asisu punamakna ngaina duna leiribani Mamigi Lairembi yengba matamda yamna fazaba adukki matik pinba fawga dawriba amadi pukning nungsiba yamna nungaiga dawriba film asibu mayam pumnamak yengminaduna film asigi fazaraba mahaw adu punna lawminasi